Mayam Bukrumzari, the Negrips Impact News, Nay Rajnong Thongbam, aspiring candidates, the Mayam Butaram Nokchuri, Lakatori Bataramatusuba, Manipur Legislative Assembly election, the Uripok Assembly constituency, the BJP aspiring candidate Amoina, Chongtorgliba, Kugi, candidate Amakak, aspiring candidate Amakangasi, aspiring candidates, additions to the Pudul actually, Ahan Mutada, introduction Pizage, Hari, aspiring candidate, asi. Lekang bam ongbi lauring bam ningol lotika laimani aham tata iche lotika butaram nokchari. Welcome to the show. Appreciate your joining. Thank you. Adu iche handaki Mikhal sida iche na BJP ki aspiring candidate amoina thokpira labdina ahan ba question si kari ge damakta why BJP hai ba ki question sim lere tongan ba regional parties mayam leri ano bo so handak tholpu mayam legre launch tokiba Congress su leri adu why BJP aduga akhoi Uripok Assembly constituency khakta da कोई न ताजा पता strong candidate कोई contender है तारे इचे याऊँ ना BJP की दमकते aspire तो उसे मैं हम दिले रहे why BJP है भी क्वेश्चन से की पाकुम आहान बा क्वेश्चन से उजर के इचे why BJP है बसे आई गिती BJP की background आई की मामा one of the founder members of BJP Manipur की थोकचोम नबचंद्रा महाग असी अहुम लक general secretary ओइना state की फम पाइदुना BJP पार्टी से याम कन्ना पुखचरम बमियो यमने महाग याम नौना लेना आमदगी कैंसर लेबदगी मा लेखिद्रे माना आइना 1993 दा आई क्लास 10 थाई 1993 की आई निंगसंग ngasi phobda mana khoi ima da la aga ai gi ma ai apokpi ima thokchom bina pani monde che BJP yaw BJP da nupi am ta yawningai leite hoji hoji ki oina BJP si yam nauba party am Manipur da oibana ado political party am da nupi yaw da ba se phajada banina iche gumba se ai yahon ninge na ai ima si ma ge hek ma che ni ado ima si bu mana BJP si da pusandana ima BJP yaw re matam du da ima ga iga leibana ima na IC BJP office ta chat pada IC dumpu ba adigi BJP office ki meeting tawre aina mayam do cha yen ba adigi kaino ma pakhon ni khon party manungi office manungi da lak pa any pakhon namtang aina angang amoy na ko chen ba adu dagi hauna IC BJP si yauzare okay adugi matung da ai Delhi da Atal Bihari Vajpayee na prime minister eba matam sid ai Delhi da leijai matam du da akhoi na family na yam pam na yauza ba party ama Center da sarkar pai basida harau da naina Delhi gi office da Ashok Road 11 Ashok Road ta ichat laga ai su kaino thabak tawge ai Manipur du su yam tawra I imasu mahila president oidi Manipur state ki na ai na changjan da na ai se active member go oida na matam du da su akoi gi mahila sammelan ga sinda na Talkatore stadium da adumain taw da na ai se BJP sida sum ai thabak thoram tawja da na yaw da na sum lakchabani hujikti ai gi punsigi agi prime time matam prime age matam oire okay oibasi da aina party sigi maram da khangjaba aingonda takpi tambirakpa amadi party gi ideology se aina pamjaba aina yam nungsina party si haudorakhiba ahna mansing ji loina zarakpa mogi wakhan khangjaba aduda aina su yam naturally oina ai imana pamba imana saugatpa party su oirakpa aingonda aigi itong da sum sagatpa da sum yaukhiba si oirakpa sida handaki yamna khoi laibak phaba haitare BJP na center da sarkar paidana prime minister Narendra Modi na yam phaja schemes kam yam puthoraga anoba India ma sagat lasi koi development na thanba kainaga haiba sugumba ista aina adudi aisu social work tawba pamba party sibu nungsi jaba nupi amanina aisu social work tawgena aisu mihut ama oina aina apamba changes khra imale baki damakta ai kendra gi damakta aisu tawba ai pamina hai basi aigi opinion siga loina na ai aspiring candidate amo oina I chongtok charap okay hoji phogi on the aspiring candidate oibiri adubu hujiksu Uripok Assembly constituency dagi aspiring candidate se ahumukti sidagi tadana leirabani na hoi कोई टिकट की तंजा है तारे मतलब तो हुजिक यावरो इबा अतोपा कोई BJP की aspiring अतोपा कैंडिडेट सिंग सिसु हानदगी पब्लिक फिगर ओरगले भाई तारे मीन मसखर खंगबी बसुम ओइबनिना मोसु अमुक टिकट से तानरपनी एस्पायर तोरपनिना मसिदा इचेदी हानदगी फैमिली दगी होरगा रि अंगांग ओरदगी होरगा कोइना हारि BJP सिदा तुम यावरगा लाकपनी इचे गिदी हारि अमरम धारगा सेकंड होम ने है तारे BJP से अतुबु अतोपा मी पब्लिक फिगर अनि खक पॉपुलर से ओइ भाई तारे aspiring work panina ticket ki damakta masida ichi gi chance kya wana libi ki ticket se phangbi habgi question ma de dum leri kari habni se public figure hoi mo khoina mo khoi gi department amada bureaucrat oiramba natraga khoi tamodism ni hair sima doctor oirami
adegi akoi gi Uncle Joy Kumar hairasi ma IPS officer ni ma Manipur gi DG phobo iramni that is a different perspective altogether ko mana mai department nam the head tawzaram ba haibaduna akoi gi BJP gi political party ga natraga mana social work tongning baga yamna mari sulai leina de hai tare adubu yes mokoina akoi gi parties ta changak pa natraga mokoi su sidi moi gi constitutional right ni ai bureaucrat amo iram su ai yam public figure amo iram ka su ai thapak tawzaningi ai su candidate amo iningi na moina party si bu nungsi dana changbirak pa se ai gi di laibak phabani hai tare because ai gi di khwai gi first ai gi main focus ti party chakhat pa parties ta yaring hoi mi changbirak pa bureaucrat oigera laborer oigera class 1 oigera class 2 oigera any sort of any citizen from all walks of life changbirak pa akoi gi party sida adu moina changbirak patana tana mihut amma oizage sigi party sigi ideology sigi makhada koi su serve tawzage Manipur se India se kaina ga moina phongdok pirak pa se id first ai gi fundamental da ai am harawe okay adubu ticket ki matang sida di ticket sidi ai na ngamde adegi hongba chawba amta na ngamde ba state president na only aspiring candidate akoi gi Manipur da asi lei report AC dagi asi lei na moina report thabi gani ko aduga parliamentary board na ticket piya ba aduna parliamentary board na hayeng yeng ba matamda akoi gi uribok ki candidate singse mathang sum yeng ma pada ai ma yawra ne ba ai ma yaw ba sida ma da ai gi political background pi ni ai gi political achievement ai gi history ai party work loina ma da hapani mo khoi gi su hapani adura matamda parliamentary board na khwai da gi phane na khan ba candidate to adura pirak po oisunu adu da ai su moina ai khwai phayena pibira agadi I'll be very happy okay adu biche handa ikui kui dana habata re koi center dagi team ga tharaktana Manipur da monga magi koi survey gum magi mong da hatare koi even tongan ba miu singa wari sanraga koi BJP gi koi chief minister candidate se kanaro phagani adagi karam candidate karam constituency gi thagalaga phagani gan leader singi haitare adu khangdok pagi haitare ne tongan ba survey ga su tawgi balai maramuduna matang swai sita kendra gi oina su sumaina koi khara maming leiba mi yausalak pasida BJP center da su kitang di influence le ramdo malen khanjai matang sidana in hangjari se ticket se karigumba asagi public figure handagi maming khaga chatpa singsi jarokuni na makoi de ticket pe hergadi BJP si ka da yadi habagi objective am handak leibani na masidi da koi iche koina BJP da yaujar patarga su koi public figure du adugi stage mak natraga su koi kendra da pudi iche mayam khambi misa amani koi samang su kanjai se adubu so ai seta koi comparison ama tortargadi adu da ticket panghoroidra natraga phangi taragadi ichi ki kari reaction oi bigeda ke dejected feel tawdor kari having is no adu tawroi party na yamna munna khanaraga koi gi intelligence agencies myam thado iko intelligence agency myam su thado I masigi mathakta party na kari pami party na karamba candidate pami okay haiba masu party ge tongan ba manungi agenda ma leizare BJP candidate amo yon puthok pada chap chaga dawba aduga yamda justified oina thabak torok pangam gadawba candidate su party na pame ba okay plus akoi gi opposition party mayam sina amu yamna hen criticize tawro oidawba criticize tawbagi level se yam wang raga su akoi gi overall party image to so eba aduna sugum base loina consider factors mayam se consider tawrakanda adigi another factor amana aigina aise nupi ne ba Manipur gi assembly 60 assembly constituency sida nupi kayada ticket pibi doino haiba malayaba haibadadi women empowerment hai haibadadi nupi bo khoina yam thina thagwang na thangatningi pukhatningi hai but decision making da nupi gi role ilai leite aduna akhoi gi Manipur da BJP da nupi da ticket kya pibi doino haiba wafam su chauna lei nupi da ticket khra pibi yu party gi leizari ba wave siga party gi leizari ba magi electrifying wave hai tare siga plus BJP ki ideology khangna thabak tawrak pa nupi amane ba igi aduna nupi akhoi da party na su khra sogat piraga isagi thabak su isagi personal oi bigi level da su thabak me ama tawraga uchare party da siga punjal lakanda nupi oi bigi da akhoi da ticket khara pibi bham thokpra haina su akhoi isana su dum hangjai senior leaders sing da akhoi bunoi na su khara sogat piu akhoi na su tawba ba tawjage nupi ne na akhoi sondana tawbangam dadana leiba nupi natte koi loina ngami but leiba prevailing gi society gi prevailing condition and situation sida nupi se kitang da or su akhoi na pana huji hai tar su nupi am right
yang phange right yam chawre wange hai taragasu adum somehow somewhere akoi nupi se kitang namdha bibagi kitang overshadow to bibagi adum society madi akoi adum hingi baduda aduna akoi no zik party da hairisi nupi oiragasu party na sogape ba even nupa candidate na ticket phangagasu party na full support pi dori bane ba nupa oiragasu admaina nupa to the pi ba support to pibiu aduga akoi tawjage aduga karigumba nupi oibagi na taba lairiba kendra sida nangna fight tawdok sorupudi atopa haibdi aina ko moina party na ibema nangna tawdok sorupudi atopa sugumba hongba chawba ama sina tawbana hena phagani handaki matang sida kogi survey sing sida su sugumaina haire haiba waga leiragadi ai kasu yam happily ai adum aphangba candidate to adura ai heart and soul chen gane okay BJP gi damta damak leigani isi side gi adum isi isen ngasai phongdok ki bada kogi leba ki damta natra kairo lekai gi damta केंद्र से किदमक थबक तौनिंग बदगी कोई पॉलिटिक्स की लम से संगपनि हाबि ओपन लई मतांग से मियाम न सुयाम हांगना बसिगी वहां अमदि ले हाइतारे वाई पॉलिटिक्स करी किदमक पॉलिटिक्स ते चंगद्रगदी कोई लेबा की मियाम की सेवा तौब याद्रब्रा हाइबगी वहां मसुलरी मसी वहां से बाको मिचे कमाई पिबि आईसी उरिपोक नुपी अपुन बलुप हाइबा उरिपोक त लेबा मेरा संग निफुगा तरेत मुकना पुनबा सिगी आइना कन्वेनर ओइना चाहि अमा पुजरमे पुजरमा मतम सिदा मसी सिविल सोसाइटी ऑर्गेनाइजेशन ने ना कोइना लौनै आई तौबया बा आई साइट की थबक कयाम रुम पाइखत्तो ना आई की इमाई बेल सिंग पुल्लगा लेकाई लेकाई दा आई थबक अदुम तौजै सोशल वर्क तौजै अदुबो आई इटिंग थोकना तौब ngamde because आई ngonda पैसा वाला ई अदुगी कॉन्स्टिट्यूशनल पावर्स वाला ई को अदुना आइना मसी की थबक सिमा तौगे ना खल्लगदी आई एमएलए गी नत्रगा अखोगी concern minister gi natraga ai CM gi approval change aduna aina pamaga su aina iting thokna aina tawjari ba thabak to ai platform ama leite ai lauba sorota lauruba khonguba natana ai ngonda madugi aina pami ba ai as a uripok nupi apun ba lup ki leader amo oina aina imai ben sing sigi even food security act hairasi food security act ki matang da cheng phangbasi kilo suna pibi dadana irang yam chawno report ta thui adugi matang da aina chatpa matam da MLA na changbuk changhalakte ba nai get to da khoi lai haiba thongbo hangdorakte ba aduna lawba khongbadang gi oina platform ama phangi aduga adudai hena tasengna thabak concrete oiba thabak akoi gi sonjaraba natraga leijadraba yamna weak society weaker section of the society sigi damaktane थबक ओइना तौब ngamde aduna aina khalleba okay adu tarabati aina MLA da saudana natraga government da sum saudana moi da blame tawdana nu khoi se phatte huran bani natraga koina any haining ba ada admaina sum saudana blame tawduna leidok sarok pudi ai di kadori ke aina hangjeba ai kadobi why I am not fighting election ai kadobi fight tawroi ai party magasu ai chahi ai class 10 dagi ai almost 20 years hena party amada su ai थबक तौजरे ई पार्टी सिगी लोइना सुखंगी अदो आई हुजिकती पार्टी सिगी हाइबदी मेक हे व्हाइल द सन शाइन्स अदो नुसा सारिङाइदा हुजिकती पार्टी चौरु फोगदो होबा अदु माइना मतम चारिङाइ सिदा आइना अपाम थबक से तोहंगना बा आई वॉइस तौरगेना आई एटलीस्ट हाइरगेना आई थोअगेना अदुदा लाकपा मागी consequences to whether I lose or I fail that is I ki lakta su leire I ki daud su leire adu bo aina tawning ba thabak tu di phajana ai concrete oina tawba ngamna ba ai politics chang bane okay am noi jai make hay while the sun shines kogi nungsa thoi matam du tawda ba thabak sing maroina charu photo ko de photo ro haibani akoi matang charing ai sida khoi su brem talo jo ke break ki matung da ichelo tiga ga sanaga da wari me am jari break ti an thonjara ke impact news me meng ta do Sangai Festival the Hangjagadoriba Pebet Designs Photo Studio Nagamapal Phobei Samam Lekai Dagi Adongi Apamba Pot Amhekta Leibiduna Lucky Winner Oibiu Prizes Sing Adudi Miyamgi Hene Kudong Java Yingjaraga Lupa Chamanga Amadi Listing Chapigi Not Lobzerani Late Safe Sangai Come enjoy the Sangai Fest and please do buy products from Pebet Store.
Welcome back. Atu nang birbasi aspiring candidates ni lakaturi batara mathusuba Manipur Legislative Assembly gi Mikhalda Uripok Assembly constituency dagi BJP gi aspiring candidate amoina thopuri liba hoi iche lonimbam lotika leimani iche da mathang hangjaning isi iche hojikti hoi aspiring candidate amoina thopuri labnina karigumba ticket se phangdana khoi gi Mikhal se contest toba targadi iche gi damakta kendra se gi oina kari agenda da khoi agenda haitare iche gi agenda wan thamjaba si madi ai pukhat mathok tai si semadi to mathok tai na khanbi base kari oi not only kendra khatagi na tran leba ki oina su kari di mathok tai khanbi Uripok ki oina di khwai dagi Uripok ta wadi se artificial flood sineba drainage phajana sembi da bagi artificial flood se koi Manipur se nong yam toina tabalam ni na nong kitang hei tabaga Uripok sorok lambi sorok lairak loin thumme this is very unhygienic aduna nalagi sing do loin thogla banina chattabadi yadabanina school ka dabadi yadabanina nongmagi chara tan badi chattaba yadabanina imai ben sing ibung yu passing loin chatle adugi amot pa sing duda adagi laina tina mayam am poe aduna khwaidagi Uripok ta darkar ta basi floods due to artificial flood due to wrong drainage sima number 1 laire adagi khoigi langol lambi adi Uripok ki leirak kaya marum sorok lambi sorok se yam thina fibam phatteba sima number 1 semdok pa phajana semjen ba khogi yamna organize oiba systematic oiba khogi hingba da darkar leiba pot se lambi sorok se and drain sima number 1 oire number 2 da aina khogi center na government na paikhatliba schemes ne nupi gi angangi edigi lairobagi ahan gi old age ki widow gi singba mayam se si phajana yamna systematic oina pibi ba masida khujuru mujuru tawtaba aigi worker khatang gi phagadawni moi khatang mingjan gadawni hap gadawni haiba system hojik Manipur da lairi se sima tokthokpa number 3 da kendra magi mina thaba ama tawninga local MLA da pesa pijaba se hachatna bi oyeba khogi government sina kamain toge da Uripok kendra da police constable tara yaure apply toba police constable tara si khalle masi police constable tara si thaba actually change haita di MLA da pesa piru bam changeba masima sudau to bi da masima ai isamang na mihut amang thok taragadi ai masi tawzaning de tawsu tawre masi khwai dagi chaukattaba khwai dagi wicked oiba khwai dagi motpa attitude ne na lawjai atu ichi na madugi kan system duri yahu da targati ichi gi constituency dagi haitare deserving oiba natraga yauba yaro mayam ma thabak phangdana lehoba targati kamai to na thabak phangdana lehoba yaro eba thabak khoi gi BJP gi oina disina ai personal wa tokhraga BJP gi oina di huzik prime minister Narendra Modi na priority basis ta thabak pi bana ma puthora kadori ba lam khra chatna khre khoi swai chatna dri priority basis ta thabak pi basi khwai dagi darkar leba mi do family am da mama su ma pasu government thabak tawdraga di macha si government thabak ma hana piu haiba ma adune ba priority basis hai se not marks okay marks one of the criteria oirak padi yai adubu imung amada government employee ama laihan ba because koi Manipur city government employee da mainly koi depend taweba koi factories leizade koi industry leizade aduna koi private companies sing yam changak pasu koi leite angamde aduna koi gi main koi survival se koi gi income se government employee ama oira kandala eba aduna government employee sing se priority basis ta pi ba haibam su like reko government ki oina aduga aina aigi kendra du da kanagumba aspiring candidate amana mi amana government employee oizage na post sama thaba matamda mana masagi interview natraga written test pass tawjara agadi I can push for him or her I push to batare dana masu pass tawjari natraga mama khanba yari haibagi si ai thandagi su nataba kogi all Manipur ge ba good governance sama su laktori ba BJP na paira akanda koi yam transparent oiba koi handak ta su kanoda Haryana da police constable lising kun lom law na bagi interview se pung ohum da loiraga evening ki pung mga da interview hay to eba
सुमाइना याम ट्रांसपेरेंट ओइबा यामना अचुम अचुम्बा अखोइगी माई माई फंगजरीबा मार्क्स मागी इंटरव्यू दा फंगबा रिटर्न दा फंगबा मार्क ता थक थक टैली तौरगा हाइदोकपा मदु डिले तौदबा काइनगा मयाम लेइरिबको अदु बिचे मदु डिले तौदबा तारगसु ngasi se ayukta interview natraga physical tawrani nung doram da haidokani haibase khoi manipur da tawtaragasu khoi manipur da di hayeng interview tawni hai taragadi ngasi dagi ichi ge yumda mayam laikai ge mayam thumjalaga khoi angang si yahon da yade ko haiba gi pot lak taragadi kamai tawbini se adudi sidi ko aina aigi kendra da mi thabak changning ba leibase yamna systematic ta yamna organized ba manner da aina moi gi dam ta fight tawni corrupted ओइबा मवोंग दा आइना मोइदगी पैसा लौरगा मोइबु थबक हापी गनी नत्रगा हापकनी हाइबसी मदी आइना आइगी प्रजागी आइगी केंद्रगी मिसिंगदुगी वाखन दैसु मुथतकनी अदुगा आइ इसानसु अखोइ सुमाइना थबक चंगुमसी अखोइ थबक चंग तारगदी अखोइ नियम दा चंगसी हाइबसे बसे आइना पुसनगनेबा नेक्स्ट टाइम दा आइ काद्रसु तोक्सनोबा अदुबु अचुम्बा थबक तिखरा तौरमगनेबा मसिदा काइगिनो हाइबदा कासु कादुरिने ए मादी अचुम्बा तौबनी मादी यामना नियम दा थबक तौबनी अदुना हुरान चिंथीसे आइना तौबिररोय को अदगी आइगी पिरैबा आइंगोंदा पावर्स खरा एमएलए ओइना आइंगोंदा पिरकपसिंगसे आइना फजना बिकॉज आइसे अदुगी थबक तो तौनबाना प्रजाना खल्लिनेबा आइना गवर्नमेंट एम्प्लॉई मा थबक अमा लव मतम दाइना पैसा चारी द कई आठ थोकते रीजनेबल ओइदेबा तोलोब दाइना पिदौ नतेबा आइगे अकाउंट पे चतौ नतेबा गवर्नमेंट ने पिजब तोलोब नेबा गवर्नमेंट की पैसा से प्रजा की पैसा नेबा टैक्स पेयर्स सिंग की पैसा नेबा अदुना आइना पिरोय दोबा तोलोब आइगी जुरिसडिक्शन मखादा लेतबा पोतुदा आइना चंगझलगा पैसा चारगा थबा मा हापकनी हाबजा इट इज बियॉन्ड माय मोरल कॉन्शियस आइगी मोरल ना अदु यादेबा अदु दगिने बाइना ख्वाइ मेन ओइना सोइना इलेक्शन लेपगेन खलाइसे मसे आइंगोंदा ख्वाइदगी पिंच तौबा यामना आइगी हार्ट ता याम नुंगाइतबा ताबदा ताहाइदबा अदुगुम्बा अमा ओय अदु बिचे अखोगी assume to hypothetical situation namada kariguma BJP gi legislature ngakta haidi majority da kare khalasi ichi is one of them oirian kan birasi ichi de achum bato pamba corruption yada badu moi targasu koi atopa candidate sing du ichi gumna ichi gi wakal sumaina haidi amna clean oina transparently oina thabak tawbagi wakan se hoi leibudi loi leitargasu ngam dabana ayam balo oina bangatani mata idu di madugi challenge to kya haidi I'll fight till New Delhi. I'll fight for it. I'll go. I ngamina. I ticket amaka aga Delhi chatla loire. I ladiba party gi leaders aseng ba workers BJP gi. I'll go and complain. I'll fight. I'll fight for the people of Manipur. Okay. I will fight. Ado isi na kogi kendra gi ba tongan ba issues mayam ama agenda wana pukhat pire haibire adu kogi Manipur state ki wana hojik thengnari ba kogi problem mayam si gi manung da maru iba problem sing koi as a legislature amoina masi am kana push tauba masi solve tauba matok ta kan bi basi kari dile bije education sector akoi gi education system pura fail lore government school sing si akoi gi government school gi matang da aina mamang da uripok ta Ramakrishna mission koi gi tonon sana high school se Ramakrishna mission da pithoki base koi unal na uripok na pi apun balup na yam thina condemn tauki masida koi dharna phamki ai education department ki director da ai bapi ki child welfare da ai bapisan ki angang singi rights mat pi dore na adudagi ai even education minister da ai bapi ki koi dharna phammi akoi na dharna moi na inaugurate tawbun mitse Ramakrishna mission ki official moi inauguration ma tawki adu nimi se koi dharna phammi yam peaceful ba democratic ba dharna ni koi nupi chama muk phammi aduga maduda thazal lakpa police mayam do ekta Manipur ki commando Imphal West ki East ki inspectors OCs commando nupi gypsy tara mula ek mogi kai 407 hybrid truck macha ma leibedo adu su thanna ba thajal la e aduga police amana maming di panjara roi police amma changjala aga masi SI gumba gi rank ni mana khoi nupi sing sida aingonda hambat hairame moi police na bomb pokhai handore nang chalhobna pharani na ko ado aingonda hayam badru de aina mo law khide ma aingonda ki halli ni jat khina bana ai temina phame mana muk maningom da chatlaga haidi ai di mamang da phame darna phami badugi maningi side phami ban imai ben sing dura changchalaga police na bom pokhai handore noi tho noi parbathuna yum da hanagi bana pharani na haibadagi mayam se pakhatna ki dana aingonda loishalasi na tawgi boko aduna sumaina yam namja nam thekta government school amabu maduda tamisi BPL families ki angang atani mama mapa na no magi chara tanjabada
lay khraba macha singchida education habise luxury mo ina thoe moi dadi because they can't pay moi aduda matam thada bangamde maduda moi madugi changba commodities moi take care to bangamde ba adun education se laira ba imung dadi luxury ne ba okay macha do mana to iba thabak tu do ina mateng pang hanninge ba so that horen dang chak chana ba so that in dam da the prit arum balit na ba aduna government school to non sana se fully funded by the government neba SSA na ramsana fully funded tori neba aduga khwaidagi magi phajaba features na ma residential neba residential government school se amuke hena phai why because mayum de education gi background na traga atmosphere leitra banina mama ampa na nang school karu cho high dreba angang sing se aduna residential de leiraga di automatically school do tamme like to tamme dana adu muthat piraga Ramakrishna mission se private school neba sida pithok reba government na masi local MLA gi makut yam yawi asida no ba kon ye no je ise no maroi na koi education si yam kana puskuna maroi na koi government gi education system si kar hena pagalan gi abi wakal ni si gi aduga sida mu aina pamjari se residential girls school tham ga daune government residential girls school nupi sing se nukoi gi haugalai ba ngang nupi sing se lari kai ba khatana moi mapangan oidori ba moi gi khutlai oidori ba hing bangam bagi chakhot pa society ma porok pangam bagi se nupi lari quality education phanga ba nupi khatana porok pangam dori ba so government residential girls school is number 1 necessity okay number 1 necessity ni maroi nupi macha singi oiba residential school se government gi site gi lehanba marang kaina lehanba duga han quality su oiba han dagi sothar leri ba koi government gi education system si masi ningthi jana among revive to han ba yamna competitive oiba akoi education system amla han ba du ichen pamjer si atu ichen matam se selector banina aroi boina iche thang jeningi si akoi gi education system bodi ichen takpe ma se kharen phan bam thok atop kari kari di area da iche atopana akoi gi ching se ching da chakhot pa yaude ba okay ngasi akoi manipur da chinga tamga khanari ba misunderstanding lainari ba saunari ba punamak se sigi root cause se because koi gi hill area sing se is not developed is not getting what they have to mokoi da mokoi gi phambam thokpa mokoi gi chakthung chak mana na valley du su phangdre chai re ko ching da na amohena su phangdre su yau dre ba aduna ching si akoi number 1 chakhot pa habasi in fact ching da na hana purak na ba akoi SC ST quota phangaga akoi gi ching gi chinau sing thabak khra changbodo ching gi chakhot pa na te ba ko akoi na di hai ni SC ST quota khra phangaga ching gi mi myam IPS koi khre adu mai na myam na nero mind ta khan gum se ba ching da leijari ba icham chamba akoi gi sura no ma ga chaja ba commoner sing ichine nau sing si da ne development hai ba moi gi constitution na pi ba moi gi chakthung amata yaudre ba lambi thong phatre mokoi gi product amta puthok pangam dre mokoi gi adugi puthoi product tu gi marketing facility adu da kaim da sen bi dre ba aduna ching hana ching se kitang akoi na emphasize torga moi chakhot matam da moi chakhot ladi moi akoi da saungning ba pharane ba wangang na ba su yara ani chap mana na mi yeng ama thamme ha ba se moi na khangjara ka chap mana ba ming thamba equal development lahan ba mathok ta havni ching the main focus se hogi look at policy ke maina koi manipur ge onasu look at hills policy look at hills adu aroi bani che ko inner line permit system ki batang da su iche yamna proactively koi saru ya bikibni na yes si matang se de ka havni inner line permit system yam phadana post to go ba hogi agenda ni manipur ge oina UN nasu indigenous people protection right kind of thammi bane not let us keep aside constitution of India ko adu katang side ta thangrasi United Nation nasu indigenous people gi right kind yam tongan ba section leiri ai adu da yam kanna master di na chade but I little knowledge lei bigi haizabani adu munna akoi khangdu oga akoi indigenous ni akoi si yam na pik pa phurup amani so we are insecure akoi insecure oi habda kari kai ge akoi insecure hai bas it's a very natural response ko hujik prevailing situation sida changjhalaiba Bangladesh tagi amadagi am changjhalaiba mayam sida koi insecure oire we need some kind of an act to protect our land and our people haibane ba yam justifiable oi masi yam kana push to ko dobani masi ai yam fully support to wi aduga ai se kari gumba laibak phadana I mihut am oiba ngam taragadi I will give it full shot okay yan waje se soidna su hairiba BJP ki ticket se Uripo assembly constituency ki damakti che da phangbo isna habagi koi thajaba thamjage best wishes pejage habitare and on that on ngasi ko enadi koi ki aspiring candidate ki thorom se matang sa deletion jarage to ki lengbek to ngasi ki thorom se pathawa happy bi damakti che bu amukana thara chu phongdok chari appreciate you joining thank you masri ngasi ki aspiring candidates ke thorom
hangasi thorom se karam to bi ko khan bir pa yagni ko email id impacttbnews@gmail.com natraga ko gi Facebook page www.facebook.com/impacttbmanipur da join to birga comment amadi feedback ta bir pa yagni Manipuram di malam gi tongan tongan mafam da tholiba I pausing da mak impact news pemeng ta dum lebi Aspiring Candidates was brought to you by Northeast Dialogue Forum. Aspiring Candidates was brought to you by Northeast Dialogue Forum.